COVID-19 dagi naba pharabasing yamdrabada thani pandi amuk hanna COVID nararoi. COVID-19 na narubadagi pharaba miyoi singda leiba immune memory asi yamna kanba maramna yamdrabada thani pandi amu hanna leina asi sanglaroi haina anowa study amada phongkhre. Masina COVID-19 gi vaccine singsi yamna kuina mathau tawgani haibagi achet pathajaba piri. Mamang da sathaki study singdadi COVID-19 naruraba mi singi haksang da thokpa antibody singdu tha kharagi manungda hantarakhi haina phongdoki. Adubu journal Science Immunology da phongkiba no study asiga iroinana mamangi wafam singdi chumde haiba takle haigi. Australia gi Monash University gi yauna scientist singna phongdokiba matungina immune system da yauba memory B cell kauba khanaba cell singna virus sanglakibagi thodo du ningsingi amasung virus asi amu hanna sanglakpa matamda khudakta akanba antibody kaya puthoroktuna ngaktho I hairi. Study asida research tawbu singna COVID-19 patient kunmanga recruit tawduna infection gi matung numit mari nidagi horaga numit sani ga nifuni thoi shuba phawba blood sample kunthra taruk lawki. Infection matung numit kunni yawada antibody gi chang hantaraki adubu patient punamakta B cell singdi yawki. Masina COVID-19 laina tholiba SARS-CoV-2 virus ki masak anigi manungda ama oiriba spike protein adu ningsingi hairi. Yamna kupna yingsinba matamda masigi memory B cell singsi infection matungda thani pan phawbudi haksangda ningthina lai haiba khangki haina researcher singna haiki. Study da thengnari bawa phamasina COVID-19 dagi ngak thoknaba vaccine singsi yamna kuina satkani haina thajari. Maramdi vaccine na haksangda trick tawduna masigi B cell singsi thoganbagini. Pithribi sinba thungna COVID-19 nakiba mi amada taseng na amu hana narakpagi thodok yamna tangna thokliba asigi maramsu study asina bhap tahalli. Aduga to papawmana mayum palabanupi sing mapuroibana ot naibagi mapta Manipur yaure mapuroibagi miot minai phangbada Manipur na India gi ahum suba tare. Sahi tara nipan dagi nipung apan phawbagi manungda leiba mayum makai palabanupi singna mapuroibagi miot minai haibade spousal violence nangbagi sang onbada leibak sigi oina Manipur na ahum suba tare haina National Family and Health Survey 5 haibade NFIS ki 2019-2020 gi report amana hairi. Hariba National Family and Health Survey 2020 gi report adugi matungina sahi tara nipan dagi nipumapan phawbugi manungda leiba mayumakai palaba nupi singna mapuroiba amadi mapuroibagi imungna otpi naibibagi chang asi Karnataka na sada 44.4 oiduna leibadagi spousal violence khwaidagi wangba state oire. Bihar na sada nipu amadi Manipur na sada kunthra mapan dasmik taruk oiduna ahum suba takibani. Loina na Telangana na sada kunthra taruk dasmik mapan oiduna ahum suba amadi Assam na sada kunthra nithoi oiduna mayum palaba nupina mawa mapuroibagi miot minai khwaidagi thokpa manga suba state oire. Singthaningai oiba mongda Nagaland da nupina mawa mapuroibagi miot minai phangbagi sang asi sumnatagi sada taruk dasmik mari khakta oiduna khwaidagi hanthaba state oire. Loina na Himachal Pradesh amadi Goa na sada nipan dasmik ahum oiduna ani suba Jammu and Kashmir na sada mapan dasmik taruk oiduna ahum suba amasung Kerala na sada mapan dasmik mapan oiduna mari suba khwaidagi nemba state oire. Laibak sigi state kuni thoi amadi Union Territory singi oina su sangsatta yum palaba sahi tara nipan dagi nipumapan phawbugi manungda leiba nupi sada kun dasmik ani amadi mawa mapuroibagi miot minai gi chaitheng phangi haina National Family and Health Survey 5 2019-2020 gi report aduna hairi. Adumoina kumja 2015-2016 da sathakiba National Family and Health Survey 4 NFIS ki report matungina di leibak sida yum palaba nupi na mapuroiba amadi mapuroibagi imungi miot minai phangbagi sang adu sada kunithoi dasmik tare taruk oikhibani. Hariba report aduga yengnabada nowa report asida di miot minai gi sang si hanthare. Leibak sigi oina yengbada nupi gi mathakta mawa mapuroiba na sathaba miot minai gi sang hantharakpa tarabasu Karnataka, Bihar, Manipur, Telangana amadi Assam dadi hanthaba leitri hairi. Tawiga masung leibak sigi sahi tara nipan dagi kunmapan phawbugi manungda leiriba nupi gi sada mari dasmik mapan nipan amadi makhoi na sahi tara nipan shudringai da makhal ama natraga amagi sexual violence thengnai. Adumoinak nupi singna makhoi na mayok na kiba sexual violence sing adugi asengba wari singli thoklubada khunai gi minok maisa nangani haibagi akiba leinaba maramna hariba survey aduna phangkiba chang adudagi ka hena wanglamba yabagi oithokpasu lei. Nakalamaromda leibak sigi oina yengbada nupi na bank account si nabagi chang asi kumja 2015-2016 da sada yankaitere dasmik mari oirambadagi kumja 2019-2020 da sada humdra nipan dasmik nipan ahum da hengyakhi. Bank account si nabagi chang sada kunma thoi dasmik mari ani hengalakpa tarabasu nupina yum hingkhol leibagi chang di nemli.
नेशनल एवरेज दा सुमनतगी नुपी चाद कुन मंगाना मसागी लौ हिंखोल लेरी त्रिपुरा की अपुन नुपी की चांग चादा 13.2 खक्तना मसागी युम हिंखोल लेदुना नुपीना युम हिंखोल लेबा ख्वाइदगी नेम्बा स्टेट ओइरे मिजोराम न चादा 10.9 ओइदुना अनिसुबा महाराष्ट्र न चादा 19.4 ओइदुना अहुमसुबा हिमाचल प्रदेश ना चादा 19.1 ओइदुना मरीसुबा अदुगा गोवा अमदी वेस्ट बेंगल ना चादा 19.2 ओइदुना नुपीना मयुम हिंखोल लेबा ख्वाइदगी नेम्बा मंगासुबा स्टेट ओइरे सांगचत येंगबदा नेशनल फैमिली एंड हेल्थ सर्वे 2015-2016 दा ओइखिबा चांग अदुदगी कुमजा 2019-2020 की सर्वे रिपोर्ट ता त्रिपुरा की ओइना नुपीना लम लैबा ngamba ख्वाइदगी चांग असि चादा 90.1 हंथदुना ख्वाइदगी यामना हंथबा स्टेट ओइरे लोइनाना मणिपुर महाराष्ट्र अमदी गोवा ना मथंगसिना अनिसुबा अहुमसुबा अमदी मरीसुबा नुपीना लमगी मपु ओइबगी चांग ख्वाइदगी हंथबा स्टेट ओइरे निंगसिंगबा याबदी NFIS 4 अमदी NFIS 5 की रिपोर्ट की चांग चांगदमनबदा नुपी सिंगी मेंस्ट्रुअल हाइजीन स्मार्टफोन पाइप की चांग अमसुंग युमगी ओइबा फिरेप लौबदा सरुक याबगी चांग वांखटपा थेंगनारे अदुमोनमक नुपी की मथक सथब मियोट मिनई की चांग हंथब लेत्री नुपा सिंगना फंगलिबा निंगतंबा अदुगुमना नुपी सिंगना फंगबा ngamdana लेरी हाइना रिपोर्ट अदुना मखा ताना हाइरी अदुगा अतोप पावमना पॉजिटिव ओइबा मियोय अमा फ्लाइट तोंगदुना इम्फाल यौरकलमले COVID-19 पॉजिटिव ओइबा केरला दगी मियोय अमा फ्लाइट तोंगदुना इम्फाल फावबा लाकलमबदगी महाका फ्लाइट पुन्ना तोंगमिनरखिबा मियोय केयादा चावना मिपाइ पोहले हिरमसिगा मरी लेना ngarang इंडिगो फ्लाइट नंबर 6E457 गुवाहाटी टू इम्फाल की रो लिसिंगनी के चमापन कुंथ्रा अमदे कुंथ्रा माथोई की सीट सिंगदा तोंगदुना लाखिबा मियोय सिंगना कोविड कंट्रोल रूम की मोबाइल नंबर 1800345318 नत्रगा डिस्ट्रिक्ट सर्विलेंस ऑफिसर सिंगदा अथु मतमदा पाउ फाउरकनबा मणिपुर लेंगा के हेल्थ डिपार्टमेंट ऑर्डर अमा थोक्तुना खंगनख्रे प्रेस न फंगबा पाउगी मतुंगिना हाइरिबा मियोय असि ngarang इंडिगो फ्लाइट अमा तोंगदुना केरला दगी गुवाहाटी फाउबा लाखिबनी गुवाहाटी एयरपोर्ट फ्लाइट होंदोकलबा मतुंगदा इंडिगो की फ्लाइट नंबर 6E457 तोंगदुना इम्फाल तमना लाखिबनी मसिगी मतुंगना मियोय असि ngasi अमुक केरला दा हनखिनबा एयरपोर्ट लाखि फ्लाइट तोंगमदाइदा काउंटर दा चंगदुना COVID-19 की प्रोटोकॉल मतुंगिना हेल्थ डिक्लेरेशन की खुयेक पिनबदा महाक हानदगी लाइसटसी पॉजिटिव ओइबा मियोयनी हाइना फोंगदोरकली हाइरी पावसी हेक फंगबगा मरी लेनबा सिंगना सेक्शन थोरांग लोखलकपगा लोइनाना मी असि लंबोय खोंगनांगखोंग की कोविड केयर सेंटर दा पुदुना थमकी ओरकलिबा फिबम मसिगी येंगलगा मियोय असिगा ngarang फ्लाइट तोंगमिनादुना लाखिबा सिंग अदु तंगाई फदना टेस्ट तौथोक्तबा यादबदगी मियोय सिंग अदुगी खोंगुल लीबा होरखिबनी हाइरी सेरक असिदा होखिबा पुंग कुनमरी सिगी मनुंगदा स्टेट असिदा लाइचट असि पॉजिटिव ओइबा मियोय अहुम लेखिदबगा लोइनाना होजिक फावबगी ओइना स्टेट असिगी लाइचट असिना पॉजिटिव ओइदुना लेखिदबा मसिंग चहुंगा निफुमाथोय सुख्रे हाइरी अरोबदा पाउबिलाई न्यूज रीडर की वीडियो बु येंबिरिबा खुदिंग मकु थागतचरी।